Online manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau kangpokpi lansilakpa yadana gari chamri yankhai hena panduna ngasisu leiri Kuki jo group singna thasagi nipandagi matam kaktana Kuki area da total shutdown chatharakpana maram oiduna haukiba numit marini asida kangpokpi lansilakpa yadana thau LPG amadi nomagi tangai fadaba potlam sing yawa gari sing loinana passenger pusilakpa bus sing yauna Senapati district ki mafam singda panduna leiri press na phangba pawgi matungina total shutdown na maram oiduna Imphal yorakadaba gari kaya Senapati amadi Nagaland gi sarukta haukiba numit marini asi panduna leiri mau gate lansilaktuna Senapati district headquarter yauna Hanbung amasung Kukiland police post phawbada potchai puba amadi passenger puba punna gari chamri ga yankhai hena panduna leiri ngasi phawba Senapati district ki mafam singda panduna leiri ba gari sing asigi manungda nomagi tangai fadaba potlam sing puba gari Chamri ka taraga mapan thau puba gari taraga humdoi passenger puba bus kunga mari amadi winger ahum panduna leiba numit mari sujilakpa asina maram oiduna gari driver amadi handyman sing loidana passenger sing kham thengna awaba mayoknari driver handyman amadi passenger sing gi maikadegi lengangna thuba matamda panduna leiba gari sing Imphal yoraknamba sinbiu haina pukning sing silakli Parliament Finance Minister Sitaramana Congress Party bu hunduna ngangkre Hauzik chathariba Parliament ki budget session da Union Finance Minister Nirmala Sitaramana khumja 1993 da Manipur da Kuki amasung Naga Furuf ani gi marakta thokiba conflict ki wafam puthokna Congress Party bu hunduna ngangkre Manipur budget ki matang da khana bada Union Finance Minister Nirmala Sitaramana khumja 1993 da Kuki amasung Naga Furuf ani gi marakta irang thokpa matam adu RK Derendrana Chief Minister oiba Congress lengang matamni Furuf ani gi irang aduda mioi Chatrik yankhai henbagi punsi mangki khul chahong yankhai rom amanga ta thokiba matam aduda Congress Party kaidawduna laikhibage matam adugi Prime Minister PB Narasimha Rao na kariginamak matam aduda Manipur da chatuna yengsin khidabano haina suhangki Union Minister Nirmala Sitaraman na makha taraduna irang aduna maram oiduna Manipur da personal rule thamna bakumja 1994 gi February da famkiba Parliament ki mifam gi Rajya Sabha da pukhatpada Matam adugi Prime Minister amadi Home Minister na paukhumpi khibagi mahon Minister of State for Home na oina paukhumpi ki adubu Manipur da tholiba irang sina horakpa matam aduda Union Home Minister Amit Shah na Manipur da numit humni laiduna irang laksinaba hotnabaga loinana lanjena duna leiriba relief camp sing da chatuna hakthengna na yengsin ki haina su phongdokhi Manipur gi hanagi Chief Minister amadi CLP gi luchingba Okram Ibobi gi Matamda Manipur da numit Chatruka kunipan ban chathaki Congress na laingak pairingai da Manipur da matam sangna National Highway da economic blockade chathaki ba aduna state asigi lupa crore kaya mangan ki amadi nomagi changdaba yadaba polam kaya fangdabagi awaba amadi petrol liter da lupa chani amadi LPG cylinder amada lupa lisingani fawba yoduna miyam kham thengna awaba mayoknaki matam aduda center amasung state animal talaingak paikiba Congress na kari tawkhibage hainasu Finance Minister Nirmala Sitaraman na hangki Editorial kalamdagi lokhocherke India na Kuki narco terrorist sing thengna bangam daba haibase angakpani miyoibagi khang mangambagi pankhai amadi lei pankhai adugi wang malan khrabadi miyoibana sa olakpada kananan su thing bangam loi miyoiba haibase khwaidagi wakhal leitaba puning wakhal sijinaba haiba thawai singi manungda luchingba mani haina singthanaram labasu sa olakpa mikufta mama mapa machimana amadi khunaibu masak khanglakte haibase puwarina adumak takcharabani Numita balaite haina malemgi leiba kaya na koknonduna ikai khumnaba utpadana tuna masa masagi lam fawba pithoktuna loilam leiba oikibagi wari aikhoi khudimanga tanaraba unaraba ngaktani numit taba leite haina riba laik laisuda sami lanmida khusukhulai da lamba laikhidraba British ka lamba chawbada karisu oikhidaba aikhoi ipai pu singna makhoi gi maril jain adubu maya kumhankhibani mitai di kanagi mafamda sulan khidaba yeknaba amata su thamkhidaba kangbuni henjilaklabadi handaba thauna ama lei haibadu madugi khudamni Kumza 1891 gi Anglo Manipur War na tali ngasi su aikoi gi ipai pu singdi singli da I marik ama cheliba makhai di siba ki de haiba migi mikha po na hingadawbagi saruk mikup amatang oiraba suning khatam na hingjage khan kiba aikoi gi ipai puni British ki makok mga kanglaipa ki mayolda ken kiba adumakna ipai pu singi thauna bu ngasi su balengni miyam na khangnari bani Loinana India gi ning tambagi nong mangan khatna kumza 1947 gi August taraga mari da ning khatamba pikhiba adu ngasigi mirol na kawkhrabagum tawre pumnama adu mitei khaki wafam nate maidai brakta himina kiba chingburoi tamburoi pumnama ki ama toiba liching na purakhibani haibasu ngasigi mirol na kawraklabadi ipai pu sing da langja bathokani nungsi ichana na hingminari ba kanglaipa asida Kuki narco terrorist na laibang macha ta daba apikpo wakhal na apunbagi saktam thukaina ba Makhal kaya gilalong tatharakli basi chohi ama makhai faraklabani state amadi India lenga ke apunbagi saktam da singnaraklabadi chapcha na action lokhat kani haina India lenga na tatana laudun lagli
Malengi leibaksingi manungda super power country ama oiraklani haina laujariba Indiana Kuki narco terroristing thengnaba ngamdaba haibasi manungda kari lalong chatharibage haibasi hangdaba ngamde haukiba chahi 2023 gi May 3 dagi chatharakliba miyoibagi lichat nataba Kuki narco terroristing chaitheng manipuri gi miyamna fangliba natra asigumba terroristing gi khangba ngamdraba tampakta tariba mitei singna Kukising Wakal tarakpa ngasi sungai ribani adubu wakal tarakpadi laradana India lenga ki mateng loroge henna nawanglakpa sina mitei singna ngasi di kari free flora kadagi haiba ngamlaktre India lengang Manipur lenga amadi Kukila laubasingi marakta kumja 2004 dagi chanaragliba su chahi sigi February 18 da matam loikhrabasu amuhanna haukiba October 18 da Home Ministry gi Notice Advisor AK Mishra amasung Intelligence Bureau gi official singa round ahomla Kuki jola lauba singa wari sanaduna review tawkhre haibasi miyamna tabada nokningba ama fawi kanglai pakta tholiba irang asi shanti hanjilakle hana BJP luchingba India lenga na toina hairabasu tampakta leiriba sugi camp sing chingda thamlagani haiba wafam sina amuk karamba anoba parano June 18 thokiba du ngamkhaigini thawai taragani pan katkibani asuk mathong huktaba Kuki singi thawongda India lenga na mai yangsin na honarakliba asina lamda masiga punbagi saktam ngaktuna thambang ngamgani haibigi thajaba miyamda leiraktre Kuki singi ningai da aikoi adum yengduna leirasira Kuki MLA taragi ningai MLA yangkhaina themba ngamgadoribra haibasi mangda taduna leiriba yamna maruiba wahang ama oire haukiba 2023 gi May 3 dagi thorakliba irang asi tha kungani thoi mapung faraba fawba loisinba ngamdana leiri Center amadi state lenga amasung Kuki singi luchingba singa thokliba irang asi loisinaba wari sanaba horamlabasu mai paktana makha tana chathakidre irang asi gi warusin prokpa ngamdabadagi state asi da leiriba BJP na luchingba lengaksu mapanga kana leitabadagi Anauba Governor Arjoy Kumar Balala khraba matung law and order gi fibam kupna yengsinduna oiriba fibam adu center da thaduna state lengak suspended animation thamduna Haujik President rule thamdi banina tangai fadana state ki budget haujik chathariba Parliament ki budget session da puthokna pass tawna honarakpana maming chagi oiba budget oibada natana mapungda yengbada lairaba amadi irang leiriba state asigi mapung phaba budget oide haiduna parliament da opposition gi maikei dagi wafam kaya pukhatuna nauna budget asi samdok na ba wafam kaya fongdokli hiram khudimakta yengbada asimadi fare haiba leitabana maram adu oiduna state asigi miyam chawkhat lambida lairadana awaba amagi mathangda awaba gi polum puba haibadu oigadoribra haibasi akhang ai yauna miyamna fongdoknaribani Aikhoigi state ase hauji karam fibamda lakani haibasi tamba ngamdaba ama oiri maram aduna center na Manipur buta sengna nungsiba oirabadi chawkhat lambida chingkhatpa haibasi yamna laiba thabak ngaktani